ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯂꯦꯞꯂꯈꯣꯏ ꯏꯃꯥꯡꯁꯤꯗ 18 ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯀꯝꯗꯣꯛꯈꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯂꯦꯞꯂꯈꯣꯏ ꯏꯃꯥꯡꯁꯤꯗ 18 ꯁꯨꯕ ꯇꯥꯡꯀꯛ꯫ ꯇꯣꯝꯕꯤꯅ ꯀꯤꯁꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯎꯇꯨꯞ ꯑꯗꯨ ꯄꯥꯏꯔꯒ ꯍꯥꯟꯅ ꯆꯪꯉꯤ꯫ ꯇꯣꯝꯕꯤꯅ ꯍꯦꯛ ꯆꯪꯕꯒꯗꯤ ꯀꯤꯁꯟꯁꯨ ꯀꯔꯝꯅ ꯄꯥꯏꯔꯝꯂꯤꯕꯅꯣ ꯈꯪꯗꯦ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯡꯃꯩꯗꯨ ꯅꯝꯂꯝꯃꯤ꯫ ꯅꯣꯡꯃꯩꯗꯨ ꯂꯧꯊꯣꯔꯛꯄꯗꯒꯤ ꯇꯣꯝꯕꯤ ꯃꯊꯧꯅꯥ ꯐꯅ ꯀꯤꯁꯟꯗꯨ ꯐꯨꯔꯒꯦꯅ ꯆꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯄꯥꯏꯔꯝꯕꯅꯤꯅ ꯀꯔꯤꯃꯠꯇ ꯄꯥꯡꯒꯟ ꯊꯣꯛꯇ꯭ꯔꯦ, ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯔꯣꯃꯤ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯀꯤꯁꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯁꯤ ꯄꯥꯏꯔꯤꯕꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ꯫ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯁꯨꯝꯅ ꯇꯧꯋꯦ ꯈꯟꯒꯅꯨ꯫ ꯊꯥꯗꯣꯛꯑꯣ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯀꯤꯁꯟ ꯆꯠꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯔꯣꯃꯤꯗꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥꯗꯨꯅ ꯀꯤꯁꯟꯅ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯗꯤ ꯑꯀꯤꯕ ꯈꯔ ꯈꯔ ꯐꯥꯎꯕꯅ ꯃꯇꯥꯏꯔꯣꯝꯗ ꯇꯞꯅ ꯇꯞꯅ ꯊꯩꯗꯣꯔꯛꯏ꯫ ꯔꯣꯃꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯊꯩꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯔꯣꯃꯤꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯊꯩꯗꯣꯛꯂꯝꯗꯦ꯫ ꯀꯤꯁꯟꯗꯤ ꯅꯄꯜ ꯌꯥꯝꯅ ꯀꯥꯅ ꯍꯥꯏꯔꯤ, "ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ꯫ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯄꯨꯟꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯕꯅꯤ." ꯔꯣꯃꯤꯅ ꯈꯨꯝꯃꯤ, "ꯑꯩꯈꯣꯏ ꯅꯪꯒꯤ ꯂꯝꯕꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯅꯪꯅ ꯉꯝꯂꯒ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯣ꯫ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯪꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯞ ꯆꯥꯅ ꯄꯔꯥ ꯇꯝꯕꯤꯕ ꯇꯥꯕꯅꯤ." ꯀꯤꯁꯟꯅ ꯈꯨꯝꯃꯤ, "ꯍꯥ, ꯀꯔꯤ ꯑꯩꯕꯨ ꯄꯔꯥ ꯇꯝꯕꯤꯒꯦꯕ? ꯑꯩꯅ ꯈꯨꯠꯂꯥꯏꯁꯤ ꯄꯥꯏꯔꯒ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯝꯕꯤꯒꯅꯤ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯊꯋꯥꯏ ꯍꯤꯡꯂꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ꯫ ꯊꯥꯗꯣꯛꯑꯣ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ." ꯑꯁꯨꯝꯅ ꯃꯨꯛꯁꯤꯜꯂꯒ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄ ꯀꯧꯕꯗꯤ ꯁꯨꯡꯂꯩ ꯂꯩꯈꯤꯗꯦ꯫ ꯀꯤꯁꯟꯁꯨ ꯍꯟꯗꯛꯇꯤ ꯆꯤꯡꯅꯕ ꯌꯥꯝꯅ ꯍꯦꯜꯂꯛꯏ꯫ ꯃꯁꯥ ꯀꯟꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯥꯞꯀꯅꯤ? ꯍꯟꯖꯤꯟ ꯍꯟꯖꯤൻ ꯃꯥꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯕ ꯅꯠꯇꯅ ꯀꯤꯁꯟꯅ ꯀꯩꯗꯧꯅꯨꯡꯗꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒꯅꯤ ꯔꯣꯃꯤ ꯇꯞꯅ ꯇꯞꯅ ꯀꯤꯁꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯀꯤꯁꯟꯅꯗꯤ ꯍꯥꯏꯔꯤ, "ꯆꯠꯂꯛꯀꯅꯨ, ꯅꯪ ꯆꯠꯂꯛꯀꯅꯨ, ꯅꯪ ꯆꯠꯂꯛꯀꯅꯨ." ꯔꯣꯃꯤꯅ ꯈꯨꯝꯂꯤ, "ꯀꯥꯞꯄꯣ, ꯅꯪꯅ ꯉꯝꯂꯒ ꯑꯩꯕꯨ ꯀꯥꯞꯄꯣ, ꯑꯩꯕꯨ ꯍꯥꯠꯂꯣ, ꯑꯩꯕꯨ ꯍꯥꯠꯂꯣ." ꯀꯤꯁꯟꯅ ꯍꯥꯏꯔꯤ, "ꯆꯠꯂꯛꯀꯅꯨ, ꯅꯪ ꯆꯠꯂꯛꯀꯅꯨ. ꯅꯪ ꯀꯔꯤꯒꯨꯝꯕ ꯆꯠꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯥꯞꯀꯅꯤ. ꯆꯠꯂꯛꯀꯅꯨ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯀꯤꯁꯟ ꯇꯞꯅ ꯇꯞꯅ ꯇꯨꯡꯍꯜꯂꯤ꯫ ꯔꯣꯃꯤꯗꯤ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯅ ꯑꯗꯨꯝ ꯆꯪꯉꯤ꯫ ꯔꯣꯃꯤ ꯆꯪꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯔꯣꯃꯤꯒꯤ ꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯉꯤ꯫ ꯀꯤꯁꯟ ꯄꯥꯈꯠꯄꯣꯏ ꯀꯔꯤꯌꯣꯏ ꯅꯣꯡꯃꯩ ꯑꯗꯣ ꯑꯗꯨꯝ ꯅꯝꯂꯝꯕꯗꯒꯤ ꯀꯥꯞꯊꯣꯛꯈꯤ꯫ ꯀꯥꯞꯊꯣꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯔꯣꯃꯤꯒꯤ ꯌꯦꯠ ꯊꯪꯕꯒꯤ ꯁꯀꯟ ꯃꯔꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯔꯣꯃꯤ ꯅꯣꯡꯃꯩꯗꯨꯅ ꯄꯥꯟꯕꯗꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯔꯝꯃꯤ꯫ ꯔꯣꯃꯤꯗ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯗꯒꯤ ꯀꯤꯁꯟꯗꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯍꯟꯅ ꯇꯨꯡꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯏ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯅ ꯔꯣꯃꯤꯕꯨ ꯂꯧꯈꯠꯂꯒ, "ꯔꯣꯃꯤ, ꯔꯣꯃꯤ, ꯅꯪ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ. ꯔꯣꯃꯤ, ꯁꯦ ꯑꯃꯨꯛꯇ ꯃꯤꯠ ꯄꯥꯡꯉꯣ. ꯔꯣꯃꯤ." ꯔꯣꯃꯤ ꯒ꯭ꯌꯥꯟ ꯃꯥꯡꯕꯗ ꯅꯠꯇꯦ꯫ ꯔꯣꯃꯤꯅ ꯆꯩꯅꯥꯈꯣꯟ ꯈꯥꯡꯅ ꯈꯥꯡꯅ ꯈꯨꯝꯂꯤ, "ꯃꯔꯨꯞꯁꯤꯡ, ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯋꯥꯒꯅꯣ. ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛꯀ ꯇꯥꯜꯂꯣ. ꯃꯁꯦ ꯑꯃꯨꯛꯇ ꯐꯥꯅꯕ ꯇꯥꯜꯂꯣ." ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕꯤꯁꯨ ꯊꯧꯅꯥ ꯑꯃ ꯂꯥꯛꯂꯦ꯫ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯜꯂꯤꯕ ꯀꯤꯁꯟꯕꯨ ꯇꯥꯜꯂꯝꯃꯤ꯫ ꯀꯤꯁꯟꯁꯨ ꯄꯥꯈꯠ ꯄꯥꯈꯠꯅ ꯆꯦꯜꯂꯤ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯄꯥꯜꯂꯤꯕ ꯃꯤ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯁꯤꯔꯝꯒꯗ꯭ꯔꯥ? ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯊꯋꯥꯏ ꯋꯥꯅ ꯋꯥꯅ ꯆꯦꯜꯂꯤ꯫ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯃꯈꯨꯠꯇꯒꯤ ꯑꯗꯨꯝ ꯇꯥꯍꯧꯔꯦ꯫ ꯃꯥꯅ ꯀꯟꯅ ꯀꯟꯅ ꯆꯦꯟꯕꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯨꯡꯗꯗꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯅ ꯀꯤꯁꯟꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ, ꯄꯣꯝꯂꯦ꯫ ꯑꯗꯨꯒ ꯔꯣꯃꯤꯒꯤ ꯃꯅꯥꯛꯇꯝꯅ ꯃꯍꯥꯛꯄꯨ ꯁꯣꯔ ꯆꯤꯡꯂꯒ ꯄꯨꯔꯛꯏ꯫ ꯔꯣꯃꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯅ ꯀꯟꯅ ꯌꯩꯁꯤꯜꯂꯤ꯫
अदुगा किशन मुन येलक हरमे पांगदबा मितंबाल नंगुम थबक तौरबसु वखल यावदबा मिसे अइगी पुंसीदा अमुक्ता फावबा थेंगनद्री नंग अइ करिगुम हिरम अमतदा खनक्किबा सोनक्किबा लेते नुमितुगी थौदोक्तुसु नंगा चार पिनाक्सिंग अदो वरकचबा ngamdabadagi थोक्किबने नुमितुदा नहाकपु नखोना खुल अदो अइना थुदेकपु यारबने अदुबु अइदि मीने मियोबिग मिनुक्सि हाबदो अइंगोंदा यावे अदुना अइना नंगबु का हेन्ना थबकसिंग अमदा फावबा तौकिदे अदुगा करी सुमरा लेजद्रबी अइगा नुक्सिजबिना नावबीबु नन्ना करिगदमक गारीना थोबदुना मखोंग थुदेकले हा मसिबु मियोबिग मसल्ला नंग ख्वाइदगी फत्तबा मीने अदुबु ngasidi aigina nawbigidamak aina kadai phoba kari toba ngame habada nangondasu aina utkani nangi da khongado manguna tariba dugumnasu aina tahangani wahido harakpada kisandi pakhatpana kaino ma tokre mana pakhatna rumida hajarami marup ai lankre aibu mukta ngakpiyu ai lankre marup asunna haraga rumi bu khurumna batarame rumi su asawa phataba ngamdaba kayaduna manakta legiba खरा चाव उतुबम पायरगा होजिक्ति किशन की मखोंगा पंकंद कल्ले किशन सेना खोलादुना मरम मोरगा कन्न कन्न लावरे किशन मागी मखोंगदो तसेना मक्तेगले महाग ज्ञान मांगदुना अदुम ताकरे रोमेशु ngakhtang ke tungdadi harau boi kariyoi कन्न कन्न लावे दनावबी ai ningma thungle ai ngasi de ningma thungle दनावबी ai ningma thungle asumna कन्न कन्न लारमनगा रोमी ज्ञान मांगदुना महाक्सु अदुम ताकिरमे ममानबा अनीना रोमीबु यामना थुना हॉस्पिटल तमना पुखले हॉस्पिटल पुखतपदगी रोमीगी युमगी मियोसिंगसु पुन्ना पाउ तारे मखोसु लाके यामना कन्न लोकिबदे नते मागी सगंदा पानखिबा नोंगै मरु अदुसु डॉक्टर ने ऑपरेशन तौदुना लोथोले रोमी फमुंग हिबले मागी मम्मा मसन नुपी अमदे मयामबसु पुन लेरी मखोइना तोंबी अमदि थोइबदा वा कया महंगे थोइबका तोंबीगसु असेंग ममता हाइदे वा खर खर लोले लंबीद मखोइना लाक मतमदा फतबा मियोसिंगा निंगाइ संदानबा तौबदगी असुमना खुदोंतिबा फतबा थोदोकसे थोकिबनि तमे मखाताबा वरीदी तोंबी अमदि थोइबना अमता फावबा लेकिदे ममादी मागी मचाना परोमीबु मतम कुइना सही अनियम हेना उबा फंगद्रबने मसागी मैथोंग उबदा हराउबन ममादी कपी अदुग मचनुपी मागी मयाम अमति मतै मसु कपतब नते मखोसु कपी ममाना मसागी मकोक्ता तमना तमना थरगा हैरमे इमागी इबुंगो मतम कुइरेदा इसागी नुक्सिब सक्तमसे इमान उबा फलक्तबा अदुबु ngasidi ईश्वर गुनुंगदमदगी इमा इचा कोई पुन्ना थिंगौ तमलरे रोमी इमागी इबुंगो ngasi habi numisigi matungdagidi nangonda imana nupi thiyu luhong haibase amugana palara nang leitabada akhoi yumase ichik chigle ihang hangle waise haira haraga mamana kabna masana paromibu adum nan thabiri matai mamadi mayamasu wa kayam haije masan nupi nasu kabla hajarame tamo leitaba matamda imase yamna wajabane अदबु ngasidi इसोरना खुदोंग चाबतन जामा पीरे ngasiga matungdagidi tamo nang akhoi मैम मरक्तगी अमुखना चखिनको तमोना पामु खुदिम अखoi लोनि यारबने अखोइना अमुखना तमोदु नुपी थियु लुहोंग हाबसे हाइरोइदबने तमो असुमना कौरगा मचन नुपी दुसु कबले थोइबा मदि तोंबीसु मखोइगी मतवदो येंगबा ngamde बिकुप खरगी तुंगददी रूमी के नंबर दा कॉल अमा लाए नंबर अदो सेव तौदे कॉल दो लापदगी रूमी दी तुमरग लेरिबनीना फोन लापदो खंगद्रे ममानबा थोइबदा फोन दो पहलमे थोइबना हेलो वहीदो हरकपदा यामने इंगतब खोंजेलमदा हेलो फोन पाइबिरिबसिबो थोइबना खुमे ओ आई रूमी के ममानबने मादे होजिमक हॉस्पिटल ने लइए कनानो नंबर सु सेव तौदे कनान हायुगे थोइबना हाइरिबा वहीदो के पखुम पीदना
नुपी अदुना यामना पकन हंगे हाँ हॉस्पिटल मादी कदोरिबा थोइबना खुमे ओ किसुम खुदोंग तिबा थोतो नतेदा मागे सकन मरुदा नुमोय मरु मपान बने अदुगी माइनर ऑपरेशन अमा तौखरे हौजिकमक मारे तुमले पहला उरा नुपीदुना खुमे हौदोक यारदी अमुक्ता पहला ओ थोइबा थमा संगी अदुगा रोमी बकवे इताव रोमी असुमना तोयना लेंहन बतगी ngaktang tung romi tawna mit panglae romi na hange itaw kidore thoibana kume kananu khangde number su save tawde call tore nupi ne se nang wari sage haye wai haraga romi ga mana kongda thoibana phone thame romi na tamna harame hello nanobi romi khunjal tab matamda kablae nanobi na hange nang kadorage karigino nung mina pale hariduna natte namu kadorage romi na khume nanobi ai ngasi di ning mathungle ai na pamjaba ai na khanjaramba khudima ai ngasi di ning mathungle ai mai pala nanobi wai haraga romi kabla e mama masanupi romi ga mayama madi matai madi nanobi hadana korko matamda makhoi khudimak gan mamle amasu munumuni jing naraga harame ha nanobi kana man wari sarsibo nanobi ro mama na hange manak tele diba tumbi na tamna khome mani ima nanobi ne tumbi gu haidu tabada makhoi khudima harau bana kham thengle harau be hen badagi mamitag mapitana makhoi puna kabe nanobi na hangle hojik khudong tiba kasum tawdra romi na khome tawdre nanobi na mahangle hospital da kana lake ima khoi lakbra romi na khome lae nangori sai habi pau tabada ima se kapna kino matore ima gori saw ai bidokul turake nanobi na khome tarakon ikai romi na khome karigi ikai gani se ai turake wahai jahar ko hojikti video call torame video call hek tawbaga nanobi ga mai thong adu ubada romi ga masan nupi amati mamadi kapna kainu matore maman harame ibema nanobi nang munan mukai kaida lege nang bukadi gino matam asuki bese nang lo lagle riba nanobi mamana kablakpadegi masukabe romi ga masan nupi nasu kabla ga hangle inamma karigino asukui base nang ne koi tamu wahaliba akoi khudi maksing asibu nang no wahaliba tamose nang na mangki badagi ngasi phabu yum dalakte adobu ngasi di isorgu nongdamna akoi puna thingnare inamma nang lao nang kai da lebuno inamma nanawi na khume isan ai lakaniye ai shodana lakaniye matung dagidi ai na khoi mang marakdagi lama chalore ima kari matuwa kanu ai lakani mama na mahairi ibema nang lao nang yum mi singdi pau phonobra wari sarabra nanobi na khume sadri ai horen babung amadi ine da phone torage aduga ai yamathuna lagane mama na hairi nang hek lakpaga isanu paro mi gana khoi ani luhonggadabani isanu pase nangi wakhna ngawrabane angawba habado tasena mu oirabane nangna mabu sembirakpane magi pusise nangna phajal loina gadabane nanawbina khume ima isan kaino mi yengra isan khume yengi namma mamana su khume yenge adumna harakpadagi nanawbina magi video camera da khara lama thame aduga magi chatpa ngamdriba saisu pairiba yethanga makhong ado uhallae khongdu ubadagi mama amadi masanupi aduga romi ga mayamba mataima pakapana kano matokre mama na hange ibema nanawbi asidi kari matawno asidi karamna nanawbi ne khume ima masegi lebagne saisu yawdrabati
ꯑꯩꯒꯤ ꯌꯦꯠꯊꯪꯕ ꯈꯣꯡ ꯑꯁꯦ ꯊꯥꯕ ꯉꯝꯗꯦ꯫ ꯏꯃꯥ ꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯄꯨꯟꯅ ꯌꯥꯒꯦ, ꯑꯩ ꯌꯨꯝꯗ ꯂꯥꯛꯀꯦ, ꯑꯗꯨꯕꯨ ꯑꯩꯕꯨ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯏꯃꯥ ꯈꯣꯏꯅ ꯍꯥꯏꯕꯤꯒꯅꯨ, ꯑꯩꯒꯤ ꯃꯄꯣꯛꯁꯤꯃꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯖꯔꯒꯦ ꯏꯃꯥ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯀꯞꯄꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯅꯪꯅ ꯁꯣꯏꯅꯥꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯃꯁꯛ ꯃꯉꯥꯟ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯐꯕ ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯇꯥꯟꯅꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯈꯣꯡ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯒꯅꯤ ꯏꯕꯦꯝꯃ, ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ꯫ ꯑꯗꯨꯒꯨꯝꯕ ꯅꯤꯡꯍꯟꯅꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯒꯅꯨ꯫ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ, ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇꯤ ꯌꯥꯕꯤꯌꯨ, ꯑꯩ ꯏꯃꯥ ꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯁꯦꯡꯕꯅꯤ, ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯗꯤ ꯑꯩ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯒꯦ꯫ ꯃꯥꯒꯤ ꯋꯥꯔꯨ ꯇꯥꯕꯗ ꯔꯣꯃꯤꯅ ꯐꯣꯟꯗ ꯃꯨꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯅꯅꯥꯎꯕꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕ꯭ꯔꯥ? ꯍꯥꯏꯌꯣ, ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕ꯭ꯔꯥ? ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯗꯣꯛꯈꯤꯕ ꯑꯩꯅ ꯁꯤꯈꯤꯕꯗꯨ ꯅꯠꯇ꯭ꯔꯥ? ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯔꯣꯃꯤꯅ ꯈꯨꯝꯃꯤ, ꯍꯥꯏꯒꯅꯤ, ꯑꯩꯗꯤ ꯍꯥꯏꯒꯅꯤ꯫ ꯍꯌꯦꯡꯃꯛ ꯏꯃꯥꯈꯣꯏ ꯏꯇꯩꯃꯈꯣꯏ ꯄꯨꯔꯒ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯏꯅꯦꯗꯁꯨ ꯄꯥꯕꯨꯡꯗꯁꯨ ꯑꯩꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯅꯤ꯫ ꯅꯪ ꯃꯇꯨꯡꯗꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ꯫ ꯅꯪꯒꯤ ꯈꯣꯡꯁꯦ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ, ꯂꯥꯌꯦꯡꯂꯒ ꯁꯣꯏꯗꯅ ꯐꯒꯅꯤꯌꯦ꯫ ꯅꯪ ꯑꯩꯒꯤꯗꯃꯛ ꯍꯤꯡꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯍꯤꯡꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯡꯅꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯅꯧꯕ ꯇꯥꯏꯕꯪꯄꯥꯟ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯒ ꯅꯅꯥꯎꯕꯤꯕꯨ ꯔꯣꯃꯤꯅ ꯊꯦꯝꯂꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯅꯅꯥꯎꯕꯤꯒꯤ ꯃꯅꯦꯁꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯄꯥꯎ ꯇꯥꯕꯅꯣ ꯈꯪꯗꯦ, ꯔꯣꯃꯤ ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯅꯦꯗꯨ ꯂꯥꯛꯈꯤ꯫ ꯃꯅꯦ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯔꯣꯃꯤꯅ ꯅꯅꯥꯎꯕꯤꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯅꯥꯎꯕꯤ ꯄꯥꯈꯠꯄꯣꯏ ꯀꯔꯤꯌꯣꯏ, ꯍꯥ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ꯫ ꯔꯣꯃꯤꯅ ꯈꯨꯝꯃꯤ, ꯊꯝꯒꯅꯨ, ꯑꯩ ꯐꯣꯟ ꯄꯤꯒꯦ꯫ ꯏꯅꯦ ꯁꯦ ꯐꯣꯟꯁꯦ ꯄꯥꯏꯌꯣ, ꯑꯁꯤ ꯀꯅꯥꯅꯣ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯅꯦ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯅꯥꯎꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯅꯥꯎꯕꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕ ꯃꯇꯝꯗ ꯃꯅꯦ ꯑꯗꯨꯗꯤ ꯄꯪꯀꯞꯇ ꯀꯞꯄꯤ, ꯋꯥ ꯑꯃꯇ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯅꯥꯎꯕꯤꯁꯨ ꯃꯅꯦꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯍꯔꯥꯎꯕꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯈꯤꯗ꯭ꯔꯕꯅꯤ, ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯐꯪꯈꯤꯗ꯭ꯔꯕꯅꯤ, ꯍꯤꯡꯂꯤꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯈꯪꯈꯤꯗ꯭ꯔꯕ ꯅꯅꯥꯎꯕꯤꯕꯨ ꯉꯁꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯀꯣꯜ ꯎꯕ ꯃꯇꯝꯗꯗꯤ ꯃꯅꯦ ꯑꯗꯣ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯀꯟꯅ ꯀꯞꯄꯤ꯫ ꯑꯗꯨꯒ ꯅꯅꯥꯎꯕꯤꯁꯨ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯈꯤ꯫ ꯐꯅ ꯀꯨꯏꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯑꯃꯇ ꯉꯥꯡꯅꯈꯤꯗꯦ, ꯀꯞꯂꯒ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ, ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯖꯔꯒꯅꯤ꯫